Henga, Nataki Handa, Adushitoidaba. Lina Avova me the respect. Noigumbadana ref. Jacob Hoisio Shilaptuna, ready the lady. Pore Hoki party singsu, upon Banetta Banina, Hana Paudu Manum the Giharak Labanina, Naituna Lerami. Jacob na, Fee and over Haituna Lepi, Madu Ubada Porina Meamda, no makeup than a Bairami. Pore, Mopum the Gitura E, Jacob su, Poritana Matum de la E, Pore su, Jacob Manactala E. Mitna sing na lainari bangagtani, Pore na hana. Kibame. Jacob na Angang du Thaduro. Angang du na hujik Thoibibu nung may namdu na lairibane. Kauturo. Pore na nupa amada ingitawi, nupa do na manung da makut ani thanggalaga changa E. Jacob lai, thoro hari. Lina Fore, thorage. Nupa do hiktoki baga Lina Nakoshi loina mopana tho. Nupa sing the loina thokre, ikon kona Lina Thoibibu no may namlaga thore E. Madu ubada Jacob na Le, Tado, Nanglaw. Li sunong may Thoibida on silaga tapna tunghandu na thore E. Jacob na hari E. Thoibi, kay ginunoy na Rosa Papa Pamlibse. Pore na Same na ikagi demand ang matapitre ba nina machano pa mahabata ba ni? Jacob na Noibu nariba kidamakta katokloban minhay kiday na. Adura, noy na katopay se. Pore na ay ko'y gisu family lay na. Mr. Jacob, nung siya ba imong manung dutadok lagani, ay ko'y na nga si kang lipa kidamak lepi ba se. Charge ba di karam nahingani? Jacob na Noy na haiba demand kudimak loy na yabati line fongamoy. Asuk yamba miyam sige wakachibu kanana putangam doino. Som ni siyam orim na basungam loy. Ay na sungam loy. Kre gyanta na se. Thoibi sauraga nangga iga nga sige namit asida fight to kise. Jacob nakfetaw na. Ay di na piyanganga fight na magtataw dri nung sinaba kagtani. Nang na isa, yek na ba ni Haikitay? Yek na ba gimapam dabu nupi ang alibra? Siya magtinataba ni na ay di nupi ang nufubahin na di. Sarok lakanda kupak na amurak ani nagtaba na tana. Le, chala mo. Tama, ay chaloy. Chala su tamo ko punya chat kani. Jacob na Le, tamo lagi. Nang chala mo. Mamang doon sa tamo sa nung may napalo na ba ni? Makoy na kway di kinagsidaba sa tamo ni. Ado na ichaloy. Pore na kanam tanong may kapayaroy. Ado ka na ko enisu mapam sidagi yamlim na hankibayar ka ni. Ay ko'y gidimanda same do pirak na bahay ko. Maak na loy na tingsilaga tamlip da apaba oyo hayo. Ado ka masimaso hayo. Matang di siyam oy trabati matoya da maang ni na tamo. Jacob na Noy na Misham Parjadagi demand dawa. Aduga ikoi na Misham Parjabu ngaksenba. Leibak ning basa kanani hen ga habatusu khangjinbiyo. Aduga toibe matung ni yumdala aga wachi wari ngamu da togano. Toibi karim nare I. Nangi wakal dabu nokningi ne natamodi sengdrabani na. Wada haibeloi tringaita Jacob na laur I. Oi. Nangi to kalakpane ate game nate ai gi ipa hat ki banangon dabu ai ne kari kalaktoiba Jacob na ai ne nagi apo hat ki bada kai gi na habda na shala maram tigalo amata ga nate maram ani ne lerbase adu haram laga Jacob na mang thaduna gam chatkirami lisu maning hanhanduna inaki Jacob hoigi timna leriba mafam du yorokpada Jacob na Nang siya din habasa nangi marup singa kangan gano. Oy tamo kangaloy. Aduga nangi tab amma susinarongge. Yai tamo mathang na kari thabak no. Abe nat ki bena paduki marup mangada kupni sena. Oy tamo.
ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯇꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯣ ꯑꯣꯏ ꯇꯥꯃꯣ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯁꯤ ꯑꯦꯟꯗꯤꯅ ꯀꯩ ꯍꯥꯏꯅꯔꯦ ꯀꯔꯤꯕꯨ ꯍꯥꯏꯅꯔꯨꯅꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯨꯒꯤꯅꯤ ꯑꯦꯟꯗꯤꯅ ꯍꯥꯠꯇꯣꯛꯄꯤꯌꯣꯅ ꯍꯧꯔꯤꯅꯦ ꯍꯜꯂꯁꯤ ꯚꯥꯏ ꯍꯧꯖꯤꯛ ꯈꯨꯠꯊꯣꯛꯅꯕ ꯌꯥꯗ꯭ꯔꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯣꯏ ꯚꯥꯏ ꯍꯣꯏ ꯃꯃꯥꯏ ꯂꯩꯔꯣ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯤ ꯐꯥꯎꯗꯤ ꯀꯜꯂꯛꯑꯝꯃꯤ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔ ꯍꯣꯏꯗ ꯌꯧꯔꯛꯄꯒ ꯔꯥꯖ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕ ꯀꯝꯗꯧꯔꯦ ꯖꯦꯀꯣꯕꯅ ꯁꯥꯔ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯨ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯄꯤꯈꯤꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯁꯤꯡꯗ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯔꯤ ꯔꯥꯖ ꯃꯊꯥ ꯁꯥꯅ ꯃꯈꯣꯏꯅꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯤꯕꯅꯣ ꯁꯣꯝꯅꯅ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦ ꯐꯔꯦ ꯑꯩ ꯈꯔ ꯄꯤꯈꯤꯅꯕ ꯇꯧꯔꯒꯦ ꯂꯤꯗꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯦ ꯐꯔꯦ ꯐꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯊꯣꯛꯂꯨꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯦ ꯔꯣꯖꯔꯅ ꯂꯤꯗꯨ ꯆꯣꯏꯒ ꯆꯥꯗꯖꯥꯠꯂꯣ ꯃꯣꯂꯤ ꯃꯣꯂꯤ ꯁꯛꯇꯤ ꯀꯥꯛꯄꯅꯦ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯔꯗꯤ ꯁꯣꯏꯗꯅ ꯆꯩꯗꯤ ꯆꯥꯔꯝꯅꯤ ꯖꯦꯀꯣꯕꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯀꯃꯥꯟꯗꯣꯒꯤ ꯂꯤꯆꯩ ꯆꯥꯗ꯭ꯔꯗꯤ ꯅꯨꯄꯥꯁꯤꯡꯗꯤ ꯍꯥꯏꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯆꯩ ꯆꯥꯗ꯭ꯔꯁꯨ ꯂꯥꯂꯧꯕꯒꯤ ꯂꯤꯆꯩ ꯈꯔ ꯆꯥꯔꯛꯂꯤꯗꯣ ꯅꯨꯄꯥ ꯑꯣꯏꯔꯕꯅꯦ ꯔꯣꯖꯔꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯇꯥꯃꯣꯗꯤ ꯅꯁꯥ ꯀꯃꯥꯟꯗꯣꯅꯤꯅ ꯀꯃꯥꯟꯗꯣꯒꯤ ꯂꯤꯆꯩ ꯆꯥꯔꯝꯈꯤꯔꯣꯏ ꯂꯤꯆꯩꯗ ꯍꯦꯟꯕ ꯅꯣꯡꯃꯩ ꯆꯥꯏꯁꯤꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩ ꯀꯃꯥꯟꯗꯣ ꯑꯣꯏꯖꯔꯁꯨ ꯑꯩꯁꯨ ꯊꯥꯏꯅ ꯀꯃꯥꯟꯗꯣ ꯖꯣꯟꯒꯤ ꯂꯤꯆꯩꯗ 3ꯂꯛꯅꯤ ꯆꯥꯔꯛꯏꯁꯦ ꯑꯣ ꯖꯣꯟꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥ ꯀꯨꯝꯈ꯭ꯔꯕꯅꯦ ꯇꯥꯃꯣꯅ ꯃꯇꯝ ꯈꯔ ꯃꯍꯨꯠ ꯁꯤꯜꯍꯧꯕꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯔꯛꯈꯤꯅꯤꯌꯦ ꯑꯗ ꯅꯪꯁꯨ ꯑꯩꯒꯤ ꯂꯤꯆꯩ ꯄꯤꯖꯈꯤꯅꯤ ꯌꯥꯔꯦ ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯁꯪꯗꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯔꯥꯖ ꯍꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯕꯦꯝꯒ ꯇꯣꯟꯒꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯔꯣꯖꯔ ꯍꯣꯏꯁꯨ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯣꯏꯈ꯭ꯔꯦ ꯁꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯔꯥꯅꯤꯁꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ ꯃꯄꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯃꯨꯛ ꯂꯩꯈꯤꯗꯕꯗꯨꯗ ꯑꯕꯦꯝꯗꯤ ꯃꯆꯤ ꯃꯆꯤ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯔꯣꯖꯔꯁꯨ ꯑꯕꯦꯝꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯊꯦꯝꯂꯨꯔꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯖꯦꯀꯣꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯔꯣꯖꯔꯗꯨ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕꯒꯤ ꯇꯥꯟꯖꯥꯅꯤ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯕꯦꯝꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯃꯥ ꯋꯥꯠꯄꯗ ꯏꯃꯨꯡ ꯑꯃ ꯄꯨꯡꯍꯣꯔꯤꯕꯅꯤ ꯑꯅꯤꯃꯛ ꯋꯥꯠꯂꯒꯕꯨ ꯀꯔꯝ ꯅꯨꯡꯉꯥꯏꯒꯅꯤ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯉꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨ ꯇꯥꯃꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯇꯥꯃꯣꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯍꯦꯛꯇ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯩꯅ ꯊꯦꯝꯂꯨꯔꯗꯤ ꯌꯥꯔꯛꯑꯣꯏ ꯑꯕꯦꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯇꯥꯃꯣꯅꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯖꯅꯕ ꯇꯥꯃꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯩ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯦ ꯀꯣꯏꯕꯒ ꯈꯔ ꯄꯨꯕꯤꯌꯨ ꯋꯥꯔꯤꯒ ꯈꯔ ꯁꯥꯟꯅꯕꯤꯌꯨ ꯔꯣꯖꯔ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯅꯦ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯇꯥꯃꯣ ꯑꯩ ꯈꯪꯉꯤ ꯑꯕꯦꯝꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯅ ꯃꯇꯝ ꯈꯔ ꯅꯆꯟ ꯆꯛꯅ ꯂꯣꯏꯅꯕꯤꯌꯨ ꯔꯣꯖꯔ ꯇꯥꯃꯣꯅ ꯃꯥꯕꯨ ꯏꯆꯟ ꯆꯛꯅꯅꯤ ꯅꯪꯒ ꯂꯨꯍꯣꯡꯕꯤꯗꯣꯏꯁꯦ ꯅꯪꯅꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯤꯕ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯒꯅꯤ ꯇꯥꯃꯣ ꯆꯨꯝꯅ ꯁꯨꯝ ꯑꯕꯦꯝꯅ ꯇꯥꯃꯣꯕꯨ ꯀ꯭ꯔꯁ ꯑꯣꯏꯖꯔꯨꯕꯅꯤ ꯇꯥꯃꯣꯅꯁꯨ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯀꯣꯏꯕꯒ ꯈꯔ ꯄꯨꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯛꯑꯔꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯃꯤꯋꯥ ꯇꯥꯍꯟꯒꯦꯔꯣ ꯑꯩꯒꯤ ꯒꯨꯟꯁꯦ ꯅꯪꯅ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯑꯩꯁꯦ ꯀꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏ ꯅꯪ ꯈꯪꯉꯕꯣ
ꯑꯩꯁꯨ ꯇꯥꯃꯣꯒ ꯁꯨꯝ ꯂꯣꯏꯅꯔꯕꯅꯤꯅ ꯇꯥꯃꯣꯒꯤ ꯒꯨꯟ ꯈꯔꯗꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕꯩꯅꯦ ꯇꯥꯃꯣꯗ ꯁꯤꯟꯅꯔꯤꯕꯁꯦ ꯇꯥꯃꯣꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯔꯣꯖꯔ ꯅꯪꯅ ꯍꯥꯏ ꯋꯥꯗꯣ ꯑꯩ ꯇꯜꯂꯤꯀꯣ ꯑꯩꯖꯧꯒꯤꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯁꯟꯕꯥꯔꯃꯟꯗꯒꯤ ꯂꯥꯞꯅ ꯂꯩꯖꯕꯅꯤ ꯑꯃꯨꯛ ꯃꯩ ꯆꯨꯁꯤꯜꯂꯛꯀꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯥꯃꯣ ꯅꯪꯁꯦ ꯑꯗꯨꯅꯦ ꯅꯪꯅ ꯅꯃꯥꯅꯄꯥꯗ ꯇꯧꯔꯛꯏꯗꯣ ꯑꯩꯗꯤ ꯆꯍꯤ ꯃꯇꯥꯡꯗꯨꯅꯅꯦ ꯇꯥꯃꯣꯗꯤ ꯐꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯀꯩꯅꯣ ꯋꯥꯈꯜ ꯐꯥꯊ ꯌꯥꯔꯦ ꯕ꯭ꯔꯦꯟꯗ ꯅꯠ ꯑꯃ ꯀꯣꯝꯕꯁꯤꯕꯨ ꯑꯩꯅꯔꯥ ꯄꯦꯜꯂꯕꯅꯤ ꯁꯩꯇ ꯐꯔꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯣꯏ ꯅꯪ ꯑꯗꯨꯝ ꯌꯥꯅꯕ ꯊꯦꯝꯃꯨꯔꯣ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯊꯦꯝꯕ ꯁꯩꯇꯦ ꯇꯥꯃꯣ ꯈꯔ ꯇꯥꯛꯄꯤꯒꯦꯔꯥ ꯅꯪꯒꯤꯗ ꯑꯕꯦꯜ ꯅꯨꯡꯁꯤꯕ ꯌꯧꯗꯕꯩꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯕꯗꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯣꯇꯣꯃꯦꯇꯤꯛ ꯂꯣꯏꯅ ꯍꯩꯐꯝ ꯊꯣꯛꯑꯦ ꯃꯔꯩꯗꯤ ꯄꯨꯔꯥ ꯀꯦꯞꯇꯦꯟꯅꯤ ꯄꯨ ꯊꯥꯡꯉꯝꯖꯄꯣꯟꯇꯦ ꯇꯨꯝꯍꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯅꯪꯅꯒ ꯅꯩꯔꯤꯕꯗꯣ ꯑꯩꯒꯤ 70% ꯌꯧꯄꯣꯟꯇꯦꯀꯣ ꯑꯦꯉꯥ ꯆꯠꯂꯣ ꯅꯇꯨꯗ ꯁꯦꯟꯅꯧꯔꯣ ꯑꯅꯧꯕ ꯃꯊꯥ ꯑꯃꯃꯨꯛ ꯃꯌꯣꯟ ꯆꯣꯡꯍꯟꯕꯤꯔꯛꯀꯅꯨ ꯏꯁꯥꯕꯨ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯇꯨ ꯁꯦꯟꯅꯧ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦ ꯀꯔꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯖꯦꯂꯁ ꯀꯥꯔꯛꯀꯅꯤꯅꯦ ꯁꯛꯁꯤꯗꯤ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯒꯨꯗ ꯕꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯔꯣꯖꯔꯗꯨ ꯖꯦꯀꯣꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯕꯦꯜꯒꯤ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯊꯣꯡ ꯊꯤꯟꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩ ꯇꯞꯅ ꯑꯕꯦꯜ ꯇꯨꯝꯃꯕꯣ ꯑꯕꯦꯜ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯑꯃꯨꯛꯁꯨ ꯑꯕꯦꯜ ꯇꯨꯝꯃꯕꯣ ꯍꯟꯗꯛꯇꯤ ꯑꯕꯦꯜꯗꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯇꯨꯝꯗꯦ ꯔꯣꯖꯔ ꯐꯠ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯑꯕꯦꯜꯅ ꯑꯣꯏꯅ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯀꯩꯅꯣꯅꯦ ꯍꯌꯦꯡꯁꯦ ꯕꯣꯔꯤꯁꯀꯤ ꯕꯥꯔꯗꯦꯅꯦ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯕꯦꯜ ꯅꯪ ꯑꯗꯨꯝꯅ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯒꯅꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏꯅ ꯋꯥꯁꯛꯈꯤꯕꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯄꯨꯡꯁꯨ 10 ꯇꯥꯔꯦ ꯄꯣꯊꯥꯍꯧꯔꯣ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯅꯪꯅ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯕꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯔꯩꯗꯣ ꯇꯧꯔꯛꯀꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ ꯀꯩꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯨ ꯀꯔꯝꯕ ꯃꯆꯥꯅ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯀꯥꯏꯅꯈ꯭ꯔꯒ ꯅꯣꯛꯇꯅ ꯂꯥꯡꯗꯅ ꯀꯣꯏꯕ ꯆꯠꯄ ꯉꯝꯒꯗꯒꯦ ꯔꯣꯖꯔꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯜꯂꯨꯕ ꯑꯩꯒꯤꯔꯥꯅꯦ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔ ꯀꯥꯗꯨꯗꯒꯤ ꯐꯠꯊꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯖꯦꯀꯣꯕꯀꯤ ꯊꯣꯡꯗꯨꯗ ꯗꯨꯛ ꯂꯥꯎꯅ ꯀꯥꯎꯔꯛꯏ ꯃꯅꯨꯡꯗꯒꯤ ꯖꯦꯀꯣꯕꯅ ꯀꯅꯥꯅꯣ ꯅꯄꯥꯅꯦ ꯑꯁ ꯑꯣꯏꯉꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯊꯣꯡ ꯁꯥꯡꯉꯣ ꯄꯦꯜꯂꯕꯅꯤ ꯑꯉꯥꯡꯅꯦꯅ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯡꯗꯥꯡꯁꯤꯗ ꯁꯥꯟꯅꯔꯤ ꯒꯦꯝꯁꯤꯕꯣ ꯖꯦꯀꯣꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅꯒ ꯆꯩꯁꯤꯜꯂꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯔꯨꯛ ꯌꯥꯍꯟꯈꯤꯗꯣꯏꯅꯣ ꯍꯦ ꯄꯔꯕꯨ ꯀꯔꯤꯒꯤ ꯄꯔꯕꯨ ꯆꯠꯂꯣ ꯑꯕꯦꯜꯁꯦ ꯑꯃꯨꯛ ꯀꯞꯄꯝꯃꯅꯤꯌꯦ ꯑꯩ ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯃꯛꯁꯨ ꯅꯠꯇꯦ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯤꯒꯤ ꯀꯥꯗ ꯑꯩꯕꯨ ꯆꯪꯉꯨ ꯀꯥꯏꯅꯒ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯀꯥꯗꯐꯥꯎ ꯅꯨꯡꯗꯥꯡ ꯆꯪꯖꯗꯦ ꯑꯗꯣ ꯅꯁꯥ ꯖꯨꯒꯣꯠ ꯆꯥꯗꯕꯩꯅꯦ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯅꯇꯨꯒꯤ ꯀꯥꯗ ꯆꯪꯉꯨ ꯍꯥꯏꯔꯤꯕꯅꯣ ꯖꯨꯒꯣꯠ ꯆꯥꯕ ꯅꯪ ꯑꯗꯨꯝ ꯂꯩꯔꯨꯁꯣꯗꯅ ꯇꯥꯃꯣ ꯅꯪꯒꯤ ꯃꯔꯩꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯣꯏꯕ ꯑꯕꯦꯜꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯇꯥꯔꯦ ꯑꯃꯨꯛꯇꯗꯤ ꯊꯦꯝꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏ ꯇꯣꯟꯅ ꯀꯞꯄ ꯐꯥꯎ ꯊꯦꯝꯕ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯑꯕꯦꯜ ꯊꯦꯝꯃꯣꯏ ꯀꯔꯤ ꯀꯣꯛꯅꯣ ꯅꯪꯒꯤꯗꯨꯕꯣ ꯆꯥꯍꯩꯗꯕ ꯀꯩꯀꯩ ꯆꯥꯎꯔꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯅꯕꯨꯛ ꯑꯗꯨ ꯐꯠꯇꯕ ꯍꯣꯏ ꯐꯠꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯔꯛꯀꯅꯣ ꯑꯩ ꯇꯨꯝꯕ ꯌꯥꯔꯔꯣꯏꯌꯦ ꯇꯨ ꯑꯥꯗꯩ ꯁꯣꯐꯥꯁꯤꯗ ꯐꯝꯃꯨꯔꯣ ꯇꯨꯝꯅꯤꯡꯗ꯭ꯔꯗꯤ ꯇꯥꯃꯣ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ ꯈꯟꯈꯤꯗꯕꯅꯦ ꯍꯣꯏ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯟꯈꯤꯕꯅꯦ ꯑꯗꯨꯅ ꯊꯥꯏꯅꯩ ꯋꯥꯅꯦ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕꯅꯤ ꯈꯟꯖꯔꯤꯕꯅꯦ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗ ꯑꯩꯗꯤ ꯁꯨꯡꯉꯝꯃꯣꯏ ꯔꯣꯀꯤꯗꯔ ꯏꯔꯤꯛꯇꯔ ꯃꯇꯝ ꯈꯔ ꯀꯣꯏꯅꯍꯜꯂꯨꯔꯣ ꯑꯁꯤꯕꯨ ꯋꯥꯅꯤ
ꯄꯥꯝꯁꯨ ꯄꯥꯝꯃꯨꯔꯤ ꯃꯥꯜꯂꯦ ꯗꯁꯥ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯑꯩ ꯍꯟꯗꯛꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯊꯣꯡꯗꯨ ꯀꯝ ꯊꯤꯡꯖꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯣꯖꯔꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯕꯦꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯂꯩ ꯑꯕꯦꯝ ꯅꯪ ꯑꯩꯁꯦ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯕꯦꯝ ꯑꯩꯗꯤ ꯅꯪꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯔꯣꯖꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯕꯦꯝꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯈꯨꯔꯨ ꯑꯅꯤꯗꯨꯗ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯇꯨꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯔꯣꯖꯔꯕꯨ ꯍꯦꯛ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯗ ꯑꯕꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯇꯨꯝꯂꯝꯕꯗꯨ ꯎꯔꯝꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯣꯡꯖꯤꯟꯗ ꯇꯨꯝꯒꯤ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯖꯦꯀꯣꯕ ꯃꯔꯨꯝ ꯁꯣꯜꯂꯒ ꯔꯣꯖꯔꯕꯨ ꯊꯥꯡꯒꯠꯂꯝꯃꯤ ꯔꯣꯖꯔ ꯎꯏꯔꯨꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯖꯦꯀꯣꯕꯅ ꯅꯁꯥꯒꯤ ꯀꯥꯗ ꯇꯨꯝꯃꯨꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯁꯤꯗ ꯀꯩꯗꯧꯏꯅꯣ ꯔꯣꯖꯔ ꯐꯤꯗꯤꯡ ꯆꯣꯡꯉꯤ ꯖꯦꯀꯣꯕꯁꯨ ꯏꯀꯥꯔꯛꯇꯅ ꯕꯨꯞ ꯊꯥꯗꯔꯛꯏ ꯑꯌꯥ ꯍꯨꯔꯥꯟꯕ ꯑꯥꯏ ꯀꯩ ꯍꯥꯏꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯆꯪꯂꯛꯏꯅꯣ ꯑꯗꯨꯛ ꯐꯖꯅ ꯑꯩꯅ ꯍꯥꯏꯔꯐꯥꯎ ꯌꯥꯗ꯭ꯔꯒ ꯑꯕꯦꯝ ꯂꯨꯝꯕ ꯂꯥꯏꯔꯣ ꯖꯦꯀꯣꯕꯅ ꯀꯃꯥꯟꯗꯣꯒꯤ ꯂꯤꯆꯩ ꯆꯥꯅꯤꯡꯉꯕꯣ ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯊꯣꯡꯒꯗꯨ ꯑꯍꯤꯡꯅꯤꯒ ꯈꯪꯗꯒꯩ ꯍꯧꯅ ꯊꯤꯡꯖꯤꯟꯈꯤ ꯃꯇꯧꯗꯨ ꯎꯕꯗ ꯖꯦꯀꯣꯕꯁꯨ ꯂꯛꯅꯔꯛꯏ ꯅꯇꯨ ꯍꯨꯔꯥꯜꯂꯨꯒꯦ ꯈꯪꯅꯤ ꯔꯣꯖꯔꯁꯨ ꯍꯟꯗꯦ ꯄꯥꯝꯗꯕ ꯆꯥꯕꯁꯦ ꯋꯥꯗ꯭ꯔꯣ ꯋꯥꯏꯌꯦ ꯅꯄꯥꯕꯨꯡꯗ ꯈꯔ ꯍꯥꯏꯅꯕꯤꯌꯨꯗꯅ ꯅꯁꯥꯅ ꯑꯗꯨꯝ ꯍꯥꯏꯅꯖꯧꯔꯣ ꯖꯦꯀꯣꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯈꯠꯂꯤ ꯑꯗꯨꯒ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯍꯥꯏꯅꯕꯤꯗ꯭ꯔꯒꯅ ꯂꯣꯠꯈ꯭ꯔꯒꯦ ꯏꯆꯨ ꯍꯦꯛ ꯍꯨꯔꯥꯟꯕꯗ ꯅꯆꯟꯅꯨꯄꯤꯗꯣ ꯂꯧꯔꯦ ꯈꯪꯉꯣ ꯂꯧꯖꯧꯅꯦ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯕꯨꯗꯤ ꯉꯝꯅꯤꯌꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯇꯨꯁꯦ ꯄꯥꯝꯐꯥꯠꯇꯦ ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤ ꯀꯤꯠꯅꯣ ꯑꯍꯤꯡꯁꯤꯗ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯔꯤꯚꯦꯟꯁꯀꯤ ꯀꯤꯠꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯇꯨꯝꯃꯨꯔꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯩꯅ ꯇꯨꯝꯅꯤꯡꯕ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯔꯤꯚꯦꯟꯁꯀꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯅꯀꯣꯛꯇꯣ ꯌꯥꯔꯣꯏꯌꯦ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕ ꯐꯪꯖꯔꯤꯗꯣ ꯕ꯭ꯔꯦꯟꯗꯣ ꯄꯣꯊꯥꯔꯤꯕꯅꯦ ꯀꯅꯥ ꯍꯥꯏꯕ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯨꯕꯗꯩꯅꯦ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈꯤꯁꯦ ꯃꯦꯝꯆꯥꯅ ꯃꯈꯥꯗꯒꯤ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯁꯅꯥ ꯅꯣꯏ ꯑꯅꯤꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯔꯣꯖꯔꯅ ꯅꯤꯅꯦ ꯕꯨꯠ ꯁꯥꯟꯅꯔꯤꯌꯦ ꯁ꯭ꯋꯥꯏꯗ ꯇꯝꯅꯔꯥꯏ ꯑꯃ ꯂꯩꯔꯦ ꯍꯩ ꯄꯨꯡꯁꯦ 1 ꯇꯥꯔꯦ ꯄꯣꯊꯥꯅꯔꯣꯅꯦ ꯊꯣꯡꯒꯗꯣ ꯒꯝꯒꯥ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ ꯖꯦꯀꯣꯕꯅ ꯏꯅꯦ ꯑꯉꯥꯡꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯑꯍꯤꯡꯁꯤꯗ ꯑꯕꯦꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯇꯨꯝ ꯂꯩꯔꯝꯃꯤꯕ ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯗꯧ ꯂꯩꯔꯕꯁꯦ ꯂꯩꯁꯥꯕꯤꯒꯤ ꯀꯥꯁꯤꯗ ꯂꯨꯝꯃꯤꯕ ꯔꯣꯖꯔ ꯉꯛꯅ ꯌꯥꯝꯃꯟꯗ꯭ꯔꯣ ꯇꯥꯃꯣ ꯅꯪꯁꯨ ꯑꯩꯕꯨ ꯆꯪꯉꯥꯔꯛꯑꯂꯦ ꯅꯪ ꯍꯧꯖꯤꯛ ꯑꯕꯦꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯇꯨꯝꯃꯝꯃꯤꯗꯨꯗꯤ ꯑꯩꯅ ꯊꯥꯡꯖꯤꯟꯕꯤꯔꯩ ꯅꯠꯇ꯭ꯔꯣ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯕꯦꯒꯤ ꯋꯥꯈꯜ ꯊꯦꯝꯖꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯅꯦ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯟꯈꯤꯕ ꯅꯠꯇꯦ ꯌꯥꯝ ꯍꯩꯀꯣ ꯑꯩꯐꯥꯎ ꯍꯩꯇꯦ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ ꯀꯥꯏꯅ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯇ ꯊꯛꯀꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯕ ꯐꯅꯕ ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯑꯣꯏꯅ ꯆꯨꯞꯄꯣ ꯑꯕꯦꯝ ꯇꯞꯅ ꯇꯥꯃꯣ ꯔꯣꯖꯔ ꯄꯣꯊꯥꯎꯔꯣꯗꯅ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯁꯨ ꯄꯨꯂꯞ ꯈꯪꯉꯤ ꯑꯣꯏꯃ